MLA Local Area Development Fund asi mafam chana mawong chana sizinarabadi sports complex khak natana tongan ba facilities kayama develop tawbada suksoi soidana mai pak pangamgani haina Ketrigao ASIG MLA Sheikh Nurul Hasan afongdora krei wafam asi ngarang Ketri Iril Mapal Youth Club na sinduna Sheikh Brothers ki leikidraba Sahajabam Nur Muhammad ki mingda Sheikh Brothers na kachaba KIYC Multi Sports Complex Imphal East Ketri awanglekai da sangabagi thoramda fongdokhibani thoramda Ambassador of India to Lebanon IFS Alhaz MD Nur Rahman Sheikh, KIYC के President MD Nasiruddin Khan, KIYC के General Secretary Alhaz Sheikh Abdul Hakim na chingbana athoiba mithunglen singoi ki KIYC Multi Sports Complex asida KIYC Football Turf Ground, KIYC Community Hall Badminton Court, KIYC Club Building, KIYC Residential Football Academy, KIYC Walking Track, KIYC Open Gym, KIYC Information Technology Center cum Library Manungchali. Thoramasi Manungchana athoiba mithunglen singna sports complex asi hena masak thokpa afaba environment ama oinaba akoibada ujar singsu thake MLA Nurul Hasan amaka taraduna hai mamangda leiramba MLA singna MLA Local Area Development Fund asi mawong madil chadana sizinabana maram oiraga Ketrigao Kendra asi angakpa fangna fibam sokchilambani Karigumba Chaukhatnaba amata semlamde Pirakliba Senfam Singasi Praja Singi Yaifanabani English Singaniga Kungamathoi release Tokiba Vision Ketrigao gi Saruka Moina Ketrigao Kendrana Manipur bu saktakpada achoba fida makkan bangamnaba amade Kendra sibu Chaukhatnabagi pandamdani Masina Hogatakliba Naharo Singna Sana Konabagi Lamda Mai Onsinna Drug Free Society ama oihanduna youth singi haizaba utoktuna mana pamzari balambida Mai Onsinduna hena Chaukhatpa Tinjang Kaizang daba kunayama oibangamlagani haibagi thazabalai haiba wafam fongdoke Masih senang mungkin Sheikh Brothers yang berhenti lamsing lampak makada imagi yang makada imagi putar makada lagi terapa layu terapa ipa imaming dah ketuk ceraga koina munjarak pa ayude koina pam zabadun laba international level lekan mana Manipur bu sakta kane termaina koi marakta hena cohesive hoiba coexist hoba peacefully coexist hoba amade tranquility and peace leibadun laba samaj ma sem natana drug free society koina na bokona youth makhai enough talent makhai step toraga henna Mawang marin taba makirom da kubi ana nabi pananda haiba multi sport complex se miyam da kasan sabani haiba from